Manipuri Lonbu Assamgi District Marida Associate Officer Language OINA SHAKHANGLAKPADA Assam Leingak Federation of Civil Society Organization Focs na Toubimal Khangba Utlakli Hiramasiga Mari Lainana Focs na Thadorakpa Cherolamana Hai Tha Mapan Hena Lamdam Masida Irang na Sokhanduna Awaba Phiba Mamada Lairingai Cherakta Yamna Singthadingai Oiba Khongthang ama OINA Tha Asigi Kolumdoida Famkhiba Assam Cabinet ki Mifamna Manipuri Lonbu Kasar Hailakandi Karimganj amasung Khozai District ta Associate Officer Language OINA sakhanglagani haibagi warep laukiba ase Assam da choijaina na khundariba Manipuri singi damak yamna nungaiba ama oire India na ningkha tamdringai gi mamangdagi lairaklaba Assam amasung Manipur ani ki mari ase Assam Leingak ta Manipuri lonbu awangba thakta thangatuna ikai khundaba ulakpa asina henna chaselalagani Assam da khundariba maitai amasung maitai pangal singi tungan ba civil society organization singna chokthaba laitana honarakpa adugi mahaina ngasigi maipakpagi tanja asi phanglakpane khongthang asigi damak Assam gi Chief Minister Himanta Biswa Sharma Cabinet Minister Singh Lakhipur ACG MLA Kausik Rai yauna Manipuri Lonbu Associate Officer Language ama ohenaba honabada wakhal amasung Pangalgi mateng panglakhiba khudingmakpu thagatpa phongdokli hainasu Focs ki cherola sina makha tari